ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯇꯥꯡ 28ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝ ꯑꯁꯤꯗ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯍꯦꯁ꯭ꯋꯔ ꯊꯣꯡꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯩꯇꯩꯕꯨ ST ꯂꯤꯁꯇ ꯆꯜꯍꯟꯅꯕ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯁꯤꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯇꯥꯟꯊꯣꯛꯈꯤꯅꯅꯕ MMTUꯅ ꯀꯦꯝꯄꯦꯟ ꯆꯠꯊꯔꯒꯅꯤ कुकीसिंग नगागी एरिया लम सेमजिलपगी मायोक्ता ngasi ahingdagi kauriba ban mapung fana sagatpiu haina Foothill Naga Coordination Committee na phongdorlei August third popular government amalak lagani haina MLA Saik Nurul Hasan na phongdokrai Amadi Manipur mahusagum ing tapalamnam hanjin ringaida census toba yaroi haina Zitender ningomba na phongdokrai Kurumjari Mami TV Prime Time News meeting tabiri wi reicha puno pomri THOKCHOM na tarang loksari hoji pau sendon na pijari Tha sigi tang 28dagi phamba hogadoriba parliament mifam asida representatives singna party ge khenaba thamdana Manipur gi issue mayek sengna puthokadabani haina Republican Party of India Athawale Manipur state ki president Maheshwar Thonawsam na phongdokrai Wafam sing asi kaisang pathalaiba party asigi office ta pangthokhiba pawi mifam amada phongdokhibani Maheshwar makhataradu na haikibada handak phamgadoriba parliament mifam asi lamdam asigi representative singna yamna maru ina lobiu maramdi hojik lamdam asi president rule gi makhada leiduna state government ki mathau amata tawduna leidiba state amani Sahi ani henjilakaba Manipur gi phibam asi yamna aruba phibam amada leidibani haiba asi Manipur miyamna khangnaraba wafamni maramaduna Lok Sabha amasung Rajya Sabha da leidiba MP singna phamgadoriba parliament mifam asida Manipur gi issue asi mayek sengna puthoktuna IDP sing mayumda karamna hanjin hangani amadi highway singda sathok sasin yadriba si karamna free move and yahangani loinana Manipur da tholiba irang asi karamna loisingani haiba adu agenda amada party gi kenaba thamdana karamna sort tawgani haiba adu khanabiu maduna tabida party politics tawnaduna ruling amasung opposition hunaduna lebiganu amadi representative singna parliament pukhatliba agenda singadu thabak taw amthoknaba khonabiu miyamna representative singda thamliba thajaba adu manghanbiganu parliament pukhatkre haina thabak taw amthoktana leithokba adu tawbiganu thabak taw amthokpa ngamdragadi miyamgi representative oina leibigi kanaba leite haina supongdokhi करीनो तौरीबसे कोई इमा लेबाक से करीनो तौरीबसे कोई स्टेट से करीनो तौरीबसे हाइबगी यामना चममनबा याम कंफ्यूजिंग स्टेज ता लेरिबनी हाइबसे मिपुम मयाम प्रजा खुदिमन खंगबनी अकोई पीस लाए काइना अकोईगी हाइबे याबा नत्ते अदुना लेरिबा यामना लुबा सेशन होजिकी पार्लियामेंट सेशन सिरी होजिक असेंबली मणिपुर असेंबली फंबा नत्तबनिना रिप्रेजेंटेटिव सिंगना कोई लोक सभा की MP अनि लेरी राज्य सभा की MP अमा लेरी लेबीबा रिप्रेजेंटेटिव सिंगना अकोई मणिपुर दा हुजिक लेबीबा रियल सिनारियो कंडीशन सी कमाइना सॉल्व तौगदगनि हाइबसे टेक्निकल और मफम दुदा इंडिया के पार्लियामेंट कोई पार्लियामेंटरी डेमोक्रेसी चटनरिबा पार्लियामेंट सिदा यामना हक्सिंग नबुम थोई अदुना हक्सिंग नबुम मतम सिदा अकोई ngaktangi political party politics तौनरगा ruling na kumaina opposition hunaw sige minit taradang phangba matamda issue pukhatna dadana Manipur gi issue se kumaina solve taw sige akoi real scenario se karino internal displaced persons sing se IDP Manipur gi foreign illegal immigrants sing khanokri fawba listing ani kun gatoruk April dagi census tawba hawraga maduda yumpham oiraga delimitation tawgani hariba si chanaba yaroi haina Meitei tribe union na phongdorli
Wafam asing Manipur Press Club to pangthokiba paugi mifom amada MMTU ki Secretary Administration Mutum Churamanina bakhatana haikibada lisingani ama amasung lisingani taragamathoi aranba census yumpham oiragasu makal amatagi delimitation tobu yaroi census ki mangoinana Manipur da kunda sanduna leiriba illegal immigrants sing hana khandu India da sahi humbudraga mari pullaba lerakraba Matamashida Maitaina ST Fangpam Thokpa Chaktung Kaya Mitop Sing Munduna Lodi Asigumba Ekoigi Saktung Munduna Lodi Basingasi Ngasigi Inkalak Liba Larik Laishu Hairaba Naha Singna Wakal Taba Matam Oiri Minority Tarak Liba Maitai Singbu ST Lista Yaholu Furup Macha Asibu Constitution Gi Oiba Ngaklo Piu Haiba Demand Asigi Matangda Restoration of Maitai in Scheduled Tribe List and demand for deportation of illegal immigrant Haina Mington Ba Miyam Gi Oiba campaign Ama MMTU na Chathaba Horagani Luinana Hojik Ladiba foreign illegal immigrant Amadi Aranba census sing asida yumpam oiduna census amasung delimitation tauba yaroi haibagi aiba memorandum amasu MMTU na ngasi India gi President Prime Minister Minister of Home Affairs Ministry of Tribal Affairs Manipur gi Governor amasung Chief Secretary da aiba charon pishin krahari Lunana July tha sidagi haugadoriba campaign asida lamdam asida leiriba mipum khuding makna support tawbiyo haina suphongdorani Maruwaina youth singda masigi message si purga masigi campaign ama Mitai Tribe Union na chachagani maduda media gi silinau singna taseng akhoi iram dam sida youth uprising ama mathau tare haibase miyamda khanghan bada achouba thodang lobiu haibasi mai ahan bada thamjage akhoi lamdam sida leiba akhoi miyam na khange akhoi gi political boundary ngasi ain chatraba kangon leitraba lam amagi ngamkhai ga chap manadana leire free movement regime haidana 40 kilometer Myanmar rom da su aduga India rom da su changba yaram bado of course hojik 16 kilometer phawgi manum da changthok changchin yabagi adu phawbudi hojik phawgi oina di leire adubu hairi bose kadai phawgi yona effectively thabak tawribage haibadu di ekhogi labdam sigi miyamna khangde aduga matam gi palaga chatkhiba aduga matam gi lainga singsinasu miyamda kadai phawba makoimna lepkhiba free movement regime oiragasu inner line permit oiragasu Naga Singhi Hak Amusung Makoyi Ahalaman Sing na Thambiramba Lam Sing Kananabgidamak Tangasi Ahing Nung Yaidagi Naga Taribong from Sing the Kowadoriba Matam Kaktaba Bangi Konjangasida Naga Body Sing na Mapung Fan Support Tobi Hana Foothills Naga Coordination Committee na Thadurupa Cheronaman Hairi Cheronasin Makata Hai Kuki Singi Mayuk Satagadoriba Vanasi Hena Mapung Fanaba Joint Tribal Council Siru Union Kharam Union CNPO Tangkul Nagalong Amasung NPO Senapati Dasu Aiba Chiron Thaduna Kangan Kipakaluna Kuki Singna Naga Singi Identity Amasung Pari Puri Oriba Lam Singda Akiba Amasung Singda Bakaya Pirakliba Seigi Mayukta Naga Singna Kundariba Chengi Lam Singda Kuki Singna German Road Amasung Tiger Road Haina Lambi Semjinuna Satok Sashin Tova Luinana Nagagi Lamda Kuki Militant Singi Su Camp Sing Sajalapagi Mayukta Matam Kaktaba Bangi Kongjangasi Changshin Gadori Bani Hari August Thada Suksoi Soidna NDA gi government amalak lagani miyam gi oiba lengak adu lairaba khaktada lamdam ngakpigani miyam gi oiba lengak adu lairaba khaktada lamdam asi saukhat pamayeda khumang saushinba ngamgani haina ngasi Kanglei Women Multipurpose Cooperative Society Limited na Manipur Rural Livelihood ki mateng loinana Imphal East ki Kongba Laishram Laikai da leiba community hall da pangthok liba thoram amada NPP gi MLA Nur Hassanna Pondokrai State asida popular government amaling ba haiba si miyam ya apamani maramaduna mathang thara August
ꯇ ꯁ꯭ꯇꯦꯠ ꯑꯁꯤꯗ NDA ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯅꯅꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯁꯤꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯗ ꯈꯨꯔꯧ ꯊꯥꯡꯕ ꯑꯃ ꯑꯣꯏꯍꯜꯂꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯁꯥꯟꯇꯤ ꯂꯥꯛꯄ ꯍꯧꯔꯤ꯫ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯂꯩꯔꯕ ꯈꯛꯇꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯎꯈꯠ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯏꯁꯥ ꯏꯁꯥꯒꯤ ꯀꯥꯟꯅꯕꯁꯤꯡ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯕ ꯊꯧꯔꯥꯡꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯆꯥꯎꯈꯠꯄ ꯄꯨꯔꯛꯅꯕ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯨꯝ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯗ꯭ꯔꯤꯉꯩ ꯆꯩꯔꯛꯇ ꯁꯦꯟꯁꯁ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯆꯞ ꯆꯥꯅ ꯂꯦꯞꯀꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟड ꯐꯤꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯋꯥꯡꯈꯩ ꯊꯥꯡꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ of Civil Societies of Kanglei-Faki Office da pangthokhiba paugi mifam amada Jitendra Ningombana phonokibani. Mana makhatana phongdokhibada Ministry of Home Affairs na census ki matangda khangalakpa matung inna haukiba thada lamdam asigi academician, advocate, political party sing yauna census tawgi matangda kupna khananinaki. Khananinabadda lamdam asigi mitop khandok laba matungda amadi mahusagi phibamda hanjilak laba matungda census pangthoknaba khanganki. Makhataboi census ki matangda miyam punna khangminnanaba campaign kaya sathagani. Manipuri ga hojik oriba tangdu leitadaba phibam ningthina chathok chasin yadriba chairak asida census tawrakpa haibasi logi wangmada sangsillakiba mitop sing census asida yausilakpa yabagi oithokpa chauna lei. Mitop sing census da yausilakiba haibasi lamdam asigi oina chauna mangjabani haiki. Haukiba tang taret tha taruk lisingani kungamanga ingagi taraga mathuni panba thang janamita Manipurgi nam sonba Leibaki Ozasing ima ivel ise isal pung yeiba amadi mari leinaba punamak yauba mifum ama Sri Sri Govindajigi agrada famdana Manipurgi natta sankritan asigi kaitharakliba masak asibu kananaba warep kya laukre. Mifum aduda laukiba warep singi manungda Rajashree Baigachandra Thambiramba Natta Sankritangi Chatna Kanglonda Pungyaiba Ama Amadi Isai Sakpa Anina Sakpa Toramba Davana Masigumba Si Yaribum Kai Tawdaba Natta Sankritanda Nupa Nupi Punna Sak Swanba Tawdaba Shraddha Karma Amadi Firoida Kwaidagi Pikpada Pung Ani Isai Taru Moibung Khongba Sankritan Mapu Punna Tarana Layoi Kraba Ining Thau Sing Oza Singna Natta Sankritan Gi Kwaidagi Pikpo Oina Toromba Adu Ngapa Adubu Mafamna Amadi Pibamna Yadrabada Pung Ani Isai Ahum Moibung Khongba Taruk Asina Pamlaga Sonba Luhongbagi Saisakta Tangai Padana Pung Ani Isai Mari Punna Taruktagi Tadana Sonba Tawatabu Pung Ani Isai Taruk Punna Nipana Achumba Oi Amadi Manipuri Natta Sankritan Kudingda Khol na chingba music instruments sing Pushan Bigano Malemgi Leibak Singna Awang Mathakta Ikai Kumnariba Manipuri Nat Sankritan Mahajaiga Asigi Mahusagum Manghan Dananaba Mahusagi Saktam Manghan Naba Honavigano Malemgi Mafum Amatada Laitaba Maitegi Fajakraba Liraba Chanarul Kaya Amasu Yauna Layoi Kraba Ozasina Sembiram Laba Luraba Tatwa Madhuras Prem Bhakti Ras Ras Shuna Yauraba Natta Sankritanda Maring Marang Batobigano Haina Ningthojam Shyamchan Singh President Amadi Warepam Santi Kumar Singh Secretary Sri Sri Govindaji Palaloi Sangna Thadurakpa Jiron Amana Khanglali Ngasidagi hariba Akui puthokchariba paper se sida ngangkriba mayam se masi pulaboina akui parampara se ngak se haibase aigi motagi kano moina ayam sida sidi yauri popora se masi kui satmina si haidna praja punamakta aina ankeseri
अपुनमगे सक्तम कायबियारोई तुंगी मेरोल कंसी हाइबा पांडम द लेरिबा कंगलेपा माइनॉरिटी वेलफेयर ऑर्गेनाइजेशन की माइकेदगी हौजिक मणिपुर दा मियोई खरना फमुंग द लोंग ने हिपलगा वाकल न सागतुना सोशल मीडिया द लेमिनरिबा फुरूफ सिंगी मरक्ता कम्युनल थोंगनबा वाही वाटा कया इदुना थागललिबा सिंग असि खुदक्ता लेपकदबनी करिगुम मखाताना सथरकलबदी मदुदगी थोरकपा टेक्साक पुनमक मसा मसाना पुगदबनी हाइना कंगलेपा माइनॉरिटी वेलफेयर ऑर्गेनाइजेशन Manipur na khanglali Lubosigi Publicity Secretary na Kudek Piduna Thadurpa Chiron Amada Hauzik Manipur da Tangdu Leta Draba Fibam Amada Lading Ida Wakal Yaudava Miyoi Krana Purup Masel Gimarakta Crime Torpiyaba Wahiwata Kaya Iduna Social Media da Thagat Patingnari Asugumba Thodo Asi Taudanaba Wakal Kantanaba Kyarak High Krabasu Makatana Sataba Leptri Madugi Mahota Ekoi Masel Punsindana Wakal Tadava Miyoi Sing wakal tahanaba honabagalwina achumba wail fanganaba honaminasi isagi khutta lo paigani haibagi wakalon thadok piu hairi Konthaujam Kangjaibung Mapal Saukhat Khongthang Loop Konthaujam Youth Union Club Kangjaibung Mapal Kada amasung Patsoi Police Station a Kuchamnarga Konthaujam Kangjaibung area Imphal West da poster campaign ama pangthokre poster campaign asi haukiba tang kungama panda 1 day awareness program on drugs and alcohol addiction haiba thorumda pangthokiba awareness program adugi makha chatharpa resolution gi saruk ama oina pangthokpani campaign adu da Konthaujam Angobi president Konthaujam Kangjaibung Mapal Saukhat Khongthang Lo Kayan Paibam Bodhchandra president Konthaujam Youth Union Club Kangjaibung Mapal amasung Indira Laima Konthaujam Secretary Women Affairs Kada Head Office su saruyaki poster campaign adu Konthaujam Kangjaibung Mapal Saukhat Khongthang Lup na Koliba Laikai ahum Konthaujam Nongraubung Laikai Konthaujam Mayai Laikai amasung Konthaujam Awang Laikai da U drugs amadi Mayai Kaba nisagi polam sing thakpa chaba amadi yonbagi ating bathamba haiba sini Tharumaduda saruk yakibi Konthaujam Angobina haikibada U amadi Mayai Kaba nisagi polam singna nomakangdana miyoiba kunaida maruina inkalakliba nahasingda soaliba kaya sina maram oiraga Konthaujam area da U drugs amadi mayai kaba chinjak sing asi saba amadi yonba kudaktagi lep kadabani U amadi nisa sida karbar toriba sing asida meeting changba hauduna akanaba drive chathaba hauragani karbar toriba sing su atoppa U amadi drugs ka mari leinaba sinpam ama TBU masida Leibiriba section kuding maki praja punamakna mating pangbiu haiki Manipur da mayai kaba nisa si mutat naba honaba lekai lekai gi club amadi mera paibi sing su achobo thodam lofon to haiki Community hall da koi drugs amadi alcohol ka mari leinana koi nisa thingbagi khongjang da meeting ama pangthoki ba meeting asida koi kada amadi Pasoi gi police station gi osi yauna chathakiba dugumba kudi sathing mudi khongjang asigi makha chatha koina ngasi asi koi Konthaujam Kangjaibung akoi bada leiriba akoi gi leibiriba akoi gi ima iben amadi kalapki chaching amadi lekai gi naha khaktana akoi ngasi adugumba poster campaign asi ngasi degi haudok chare maramaduna akoi gi lekai asida leibiriba chaching nausing amadi leibiriba chatra nahan khudimona ngasi poster campaign asi makha chatharpa koina karigumba lekai asida nisagi amadi asigumba thingbagi khongjang asigi makha chatharpada akoi lekai asida thappa chaba amadi nisa thingba se ngasi degi hauna lepiu haina akoi Konthaujam Kangjaibung Indigenous People Forum Manipur na ahan boy na lakliba August ki mapon da Imphal ki City Convention Center the World Indigenous Day lising ni kun mga palan tawgani hari Thormasi Northeast Indigenous People Forum gi initiative makara pangtokadabani Hiramashigambari lenana ngasi Major Khul de leba Manipur Press Club ke Thangjing Hall pangthokiba pawgi mifum amada Indigenous People Forum Manipur gi President Asanka Sarna phongdokhibada Thauramasi Northeast Region de leba State Singi Indigenous People singna punashinmani Sayi sigi team di defending rights saving future haibasini
Thorom asida North East da leriba state singi delegate sing amadi saknairba miyoi kyana saruk yagani thorom asigi saruk amoina indigenous oiba tongan ba cultural activities sing folk dance amadi isai pangthokani thorom asida miyamna saruk yabiu loinana numit asida kanagumba luf amatna ban natragana general strike chingbat tawbidan nanusu appeal tawki 2025 ta City Convention Infalda Indigenous People Forum Manipur na under the aegis of Northeast Indigenous People Forum taidap tauraga Northeast India gi oina World Indigenous Day International akogi Indigenous Day se celebrate tawgani host tawgani madugi tamakta Indigenous People Forum Manipur na chap chana akoi sem saba loire madugi tamak akoi program kari kari tawdana chathaba haure aduna ngasi akoi Indigenous People Forum Manipur na ngasi gi numik sida Manipur da laibiriba jati punamakpu kalu punamakpu appeal amakhak tawjabadi lagliba August 9 2025 asida mayam na cooperation pibiu loina sarug yabiu aduga asigi numik sida ban kumba protest kumba ato topa mayam tawbidani ngai gi tamakta mase akoina akan bomong da appeal tawjabani maramdi Indigenous ki niway akoy kalu punamak se Hanagi Union Minister of State External Affairs and Education R.K. Ranjana ngasi Champu Kangpok floating village ki miyamna tangai fadana emergency ge ana yorokpada seasonaba all Loktak Lake area fishers Union Manipur Alafum Thangada ngasi ambulance ko sinabagi thorom ama Thanga Chinglak Community Hall pangthokrai kumjal singani kungomdoi kungamari MP Local Area Development Fund ge hanagi MP asna Bisnupur Jilla ge Loktak Parta nga fabana maru oiba sinfam ama oijriba ngami singi oiba union asida ambulance khuchinaba aduda Alafum ge Secretary Oinam Rajen atai maruiba miyoi kya su saru yakiba aduda hanagi Union Minister R.K. Ranjana phongdokhibada Loktak Parta Tangduna hingliba ngami sinmis singna nonglei nungsit lakpada Iraq nabadagi kudong tiba yaukiba amadi mironbe nupis singna hospital tana pukhalakpada awaba amadi kudong tiba kaya mamang de yaukiba kaya adudagi karada oirabasu makogi punsi kananaba haiduna maru oina ambulance asi alafumda ngasi khuchinabani masi fajana sizinabiro ana ayek yaubadasu Masina Aikogi Tawai Kangadoribani Haina Kanduna Yamna Sexina Sizinasi R.K. Ranjana Haikibada Ngasi Miyamda Kushinda Jariba Ambulance Asi Matau Taba Equipment Sing Chapchana Yauraba Matunda Chaurakna Lupa Lakun Hienbage Potlam Ni Hairuna Makatana Champu Kangpok village ki miyam gi damakta bio toilet amadi drinking water gasu marilenaba singa tanarga pinanaba thaurang tauge hainasu phongdokibaga loinana thanggi oina garbage e rickshaw amasu pirgani haidi aduga drinking water ki sina masi masu koi implement tawnaba tawjego either koi isu lai thong kita tawgera natraga thangda bi bazar kita tawgera tawgera masi muni husida atha Apun Mima Kumbi na sindna free medical eye camp ama Kumbi Central High School Kumbi da ngasi pangthokre medical eye care na sponsor tawrka apun ba ima Kumbi ga puna khusam naduna pangthokiba lemna mit lying bagi camp aduda ophthalmologist Dr. Singh amadi staff Singh na Kumbi amadi masigi akoi bagi lakpa mit kamari lenaba anaba mit shoklaba miyoi chama henbada lying kibaga loinana sada yangkhai Chang Tana Anok Singsu Miyamda Fanganki Free Medical Eye Care Madu Fangtok Pagi Matangda Apunba Ima Kumbigi Lusing Bis Singda Fongdok Narakibagda Haksang Fana Amadi Nadi Yektana Lena Bagi Pandamda Medellin Eye Care Ga Kumbi Ima Ga Punna Kusam Narga Eye Care Masi Sinjabani Haraduna Mid Haiba Asi Yamna Maru Oi Mid Patrava Mid Uva Fangatrabadi Aikoina Tongning Liba Tabak Amata Pangtok Payaroi
aduna kumbi imana lamdam sigi leivaki thabak tawribasing ahal laman mahiroi kunai punabak mit fana tham daba yadi haibagi wakalonda free medical eye care masi pangthokpani bakhatana sopan bakumbi imana matung tarak padasu hen chawwa atai makhal kyagi lemna laying bagi medical camp sing pangthoknaba pandam thamdi haki dagi mit na bahai base mit china karigumba mit na uraktrabadi thabak khuding makhoi mathok tawbo ngam loi maram aduna mit na singna leiba matam oyabra haibagi wakhalonda ana ek leitana bagi damakta aikhoigi Medillion Eye Care na sponsor tawbiba ima singna aikhoigi asoba thogai lobiduna makha tarakpa mathang Kaksing Assembly Constituency ke miyam na makhatana sogat pirabadi khwai digi khumang yang sinna chawkatpa Assembly Constituency ma oina hona jage haina Kaksing AC ke MLA mayang lambam Rameshona phondorali Kaksing AC ke manungda semgat sagaliba DSA Kaksing ge gallery Kaksing sumak laikai lerak achoba pareng paver block technology sijinaduna semba lushilaba lambi sangaba amadi Kaksing da lediba relief camp ahum koina chatuna wari watai shanaba thorum singda matake wafomasi MLA Rameshona phondokibani MLA Rameshona makataraduna hai mamangda palamba and biren luchingba lengaki matamda paikhatpa horakhiba khungang ama sanabung ama haibagi pandamda Manipur Police Housing Corporation Limited na work agency oiduna District Sports Association DSA Kaksingi ground sagaliba gallery matam chana loisina honari Manipur se sports ke powerhouse ni hariba Manipur ge afava sanaroi puthoknaba amasung mayai kaba chinjak drugs tagi naha singbu lapthoknaba pandamda and biren luchingba mamangi lengak aduna paikhatlakhiba chawkhat thaurangi thabak singi manungda amani Manipur Police Housing Corporation Limited amadi contractor na kupna yingsin biduna quality leina amasung project asige apiba matamda loishinnaba thabak khumang yangsina honabiyo haina su phongdoklamki Amoromda MLA mayang lambam Rameshona Kaksing gi lambi sing paver block technology sinaduna sembagi makha chatharpa oina Kaksing sumak laikai lerak achobu parengda semkiba lambi semba loishinduna ngasi sangaduna miyamda khusinakrai tharumaduda MLA Rameshona hai thabak khudingmak nomata pulap loina pangthokpa yadabanina mathang manau naina wathoriba lambi singsu semgat sagat aba honari ahanakon khara ngaithok ngaisin haibasi khara tominasi miyamna mahakpu makhatana sogat pirabadi India ge manungda khwaidagi khumang yangsinna saukhatpa Assembly Constituency ama oina honajage haina su phondoki Haukiba tang taraga dolai thabigi mayum makai thugai bikraba mai thadok bikraba lanjin aduna prefabricated temporary housing da sahi ani hena leiraklaba khunja singna changnanaba honaba the security force singna leingakna athingba piraba fawbada chauraba iril turen iroiduna lanthokiba athauba ishininaw singbu DPF ki luchingba miyoi singna makhoi leiriba relief camp ta chatuna pukmen pauminaduna awanungai gi wari watai shanaduna achamba khudol kharapiduna ikai khumnaba thagatpasu phongdokrai Manipur ge hoje wariba kuki maitai lal asina chaungna sithing piriba miyambu ningthina ngak sen biduna IDPs mayambu mayumda athubada nena tana Layan binanaba Manipur fauduna chatliba national highways singbu ningthina ngakpi shen biduna free movement oinanaba amadi lomi singna low ubada ayat apan pibidanaba hainasu DPF ki maikedagi thamlaki Iripak iramda masisu mapu masak khangna isana isabu lengak sasi mipal tanglaga hingloisi Manipur ge apunbagi saktam kansi haiba kholau kaya su lauminaki masih kita nang cang tapi ya di orang aja di stop bukan betul sih. Ay sana sekret ngamjare, ay sama langsung ni bang atan ni. Tahu buai ni kita ngang wa ay ngang gitu dah mayam naik orang nak kan ubi ni. Tapi yang ni cak mana thong aja ay kita ni thong na
सुमाइन तौब गम नते अपुन बना पांगन न्याय जिदी ओजाई मयाम न जुदुम थंबीरी आई न जुदुम हाइजेरी तौब तबो लापीरीबा अखोगी DPF National Oral Health Program District Health Society Thawal District Amadi NHM Manipur gi Makada CHC Yaripoki Dental Unit na sinduna ngasi Nomugi Oiba Oral Health Education Session Program Ama CHC Yaripok pangthokre CHC Yaripok na kon ba mafom da leiba Anganwadi worker amadi asa worker singidamak akhanna pangthokkiba thoram adu CMO Thawal Dr. Y Nokul amadi NHM Manipur gi Senior Nodal Officer SNO Dr. Purnima Nandi Devi Anina Athoiba Mitung Singh Oidana Holoki Amadi CSC Yaripoki MO in charge Oriba NOHB Thawalgi District Nodal Officer Su Oriba Dr. L. Robinson na Resource Person Oina Orel Gamari Lenava Hiram Kiada Wangaki Ngasi Gawati Manipuri University da Manipuri Autonomous Council Demand Coordination Committee na Sinduna Manipuri University gi Mairapaibi Ima Singh amadi Ahalaman Singha Punna Faminaduna Autonomous Council gi Matangda Sri Sri Hari Mandir da Mifum Pangthokre Ngasi Mifum asida University gi Mairapaibi gi President Ima L Champana Mifum Mapuoiki Mifum asi KSIs Singazet convener na mifam adu wahodo piraga mifam adu hodoki amadi Autonomous Council gi matangda joint convener okram Lakhikanta Vice Chairman Roman Luang Executive Member Jiran Angom amadi Rajesh Mangangna maru oiba wafum kya thamki committee asigi joint convener Rosen Irom members Apu Singakham Rosen Yenkhom su Seryaki Ima Mairapaibi Singna positive response piduna thajaba kya firaki bakhoisu khongjang asida saruk yanana bhonagani amadi committee asina lawriba step khudingmakta makhoisu angamba thakta saruk yagani haibagi thajaba piraki ningsingbayai ngarang July gi taraga taret tasu Guwahati Magjingi Sri Sri Hari Mandir Mandapta Guwahati Sadgaon Narangi gi ahal laman singa faminaduna Iho sigi matangda kanana nabagi mifom ama mai panga pangthoki Thawal District Chamber of Commerce and Industry TDCCI Northeastern Development Finance Corporation Limited amadi Siroi Financial Consultancy Private Limited ahumna puna sindana anirak suba TDCCI Manipur Business Summit lisingani kungamanga ngasi Thawal District ke Khongjom da leiba Slopland School Campus ta pangthokre Empowering Local Business Haiba Teamda Chatakiba Business Summit adu Hodokpagi Thoramda Directorate of Trade and Commerce Industry Government of Manipur Director Robita Yumnam Deputy Commissioner Thawal Hana Kamai TDCCI President Dr. N. Sharachandra Superintendent of Police Thawal Shivanan Survey Trade, Commerce and Industry Government of Manipur Joint Secretary Dr. Paul M. Lenin Amadi District Industries Center Thawalgi General Manager Soibam Navakunjana Presidium Member Singwina Saruyaki Manipur Oxygen Plant gi CMD Khangembam Sanabam Amasung ICM Guwahati Imphal gi former Director Dr. K.H. Somarendrona Moderator Oiduna Technical Session Ahum Thokna Khaidokuna Satakiba Business Summit Aduda NEDFI Imphal Shiroi Financial Council Private Limited Trade, Commerce and Industry Government of Manipur Babina Group, Caesar Group, UNACO Group ki Sakanglaba Leader Kayana Panelist Singwina Saryaki Amadi Manipur gi renowned entrepreneur Kayadasu Silivasing gi Maikaidagi Kudol Kya Sutamki Business Summit Adabu Hodok Aduna Directorate of Trade, Commerce and Industry Government of Manipur gi Director Robita Yumnam Nahai Lamda Masuda Ladyboy Entrepreneurs Sing na Business Karamna Mai Pakna Toguni Haibagi Matang Dasu Under Development Program Kaya District Kudingda Expert Kayana Chatuna Drive Chatanaba
डिपार्टमेंट की ओइबा फंडम लेरी मिनिस्ट्री ऑफ MSME की मखार लाकपा स्कीम पुनमक रजिस्ट्रेशन तौबा तंगाई फदी मरमसिना एंटरप्रेन्योर्स सिंगना चाउगेरा पिकेरा माना तौगदबा ट्रेड अदुदा रजिस्ट्रेशन तौबा काउबिगनो करिगुम्बदा लोन चिंगबा लौबा लेरबसु मतम चाना सिंगदोकपियो हाइना अपील तौबगा लोइना एंटरप्रेन्योर्स सिंगना हेना खंगनिंगबा लेरबसु डिस्ट्रिक्ट की DIC ऑफिस सिंगदगे नत्रगना लमफेल लेरिबा हेड ऑफिस दा लाक्तुना तानाबि हाइकी लोइना एंटरप्रेन्योर्स सिंगना अप्लाई तौबा याबा स्कीम कयागी मतंगदसु वाफम कया फंगलुकी कुंट्रारक सुब ओइना इको नेटवर्क मणिपुर प्लास्टिक पोल्यूशन हंथहल्लु एनवायरनमेंट कन्ननबा संसिलकलिबा खोंजंगी मनुंग चन्ना हाइरो पार्ट 2 की सेल्फ हेल्प ग्रुप की इमा इवेल सिंग खुशमनरगा खोंगलकपा प्लास्टिक की बोतल चिंगबा पोटम अशोक ट्रेडर खुसिनखरे मफम कयादा प्लास्टिक ना चाइथोकलगा मोचिलकपसिंग मई थादोकलबसु शोर होनबा नुंगाई हंदनरबा अदुगुम्बा फीबम अमद लाकपना प्लास्टिक असी मतौ करमना लोइसिनगदगे हाइबा अदु कक्ङाउनरगा लेरंबा अदु अशोक ट्रेडरना अचोबो थौदांग लौरगा इको नेटवर्क मणिपुरगा खुसमनदुना संसिलकपा सरुक अमा ओइना प्लास्टिक पोल्यूशन हंथालगा एनवायरनमेंट कनबदा मतिंग ओइननबा अमदी हिंगबदा नुंगाइबा मालेम अमा ओहिनबा मणिपुर की तोंगान मफम क्लब मैरापाइबी BLF अमदी SSG सिंह पुनः खुसमनरगा एनवायरनमेंट कनबदा प्लास्टिक पोल्यूशन हंथाहनबदा सरुक यामिनसी हाइकी इको नेटवर्क मणिपुर खक्तना प्लास्टिक पोल्यूशन हंथाहनबा एनवायरनमेंट कनबा ngamloi हौजिकती अखोइना सिजनबा लोइरबा प्लास्टिक की ओइबा पोलम सिंह अमु हन्ना कानब हिरमदा ओंथोक्त्रबदी खुदुंग चादबा चावना मायोक्नगनी मसिना हेना यमखलक्तुना पाता तुरेलदा तासिलकलगा मोचिलकपा खुदुंग खोंबाल तासिलगा फुंजिलकपदगी खुसेमगी इसिंग इचाव थोकपदा मतेंग पांगबा मफम चादबा मफमदा थादरमबना मदुना मोचिलकपदगी लैना तिना कया अमा पकलकपा याबा अदुगा नैनो प्लास्टिक सिंगना मियोइबना शोर होनबदा इसिंग थकपदा यावख्रगा कैंसर फावा नालकपा याबा खक्तनतना मालेम असिदगी जीव पानबा कया पुमुट मुटपा याबगे अकीबा अदु लैबना मालेम पुंबदा थेंगनरिबा प्लास्टिक की अचौबा इशू असि लोइसिनबदा खरदा ओइरबसु मतेंग ओइननबा प्लास्टिक पोल्यूशन हंथाननबा प्लास्टिक की ओइबा पोलम सिंग असिदगी महुत सिनबा याबा इको फ्रेंडली ओइबा पोलम मरंग कायना पुथोकलगा इको नेटवर्क मणिपुर की गो ग्रीन गो क्लीन कैंपेन असिदा पुनमकना सरुक याबिदुना एनवायरनमेंट कनबदा लुबनानबा लमदम अमा ओइहनबदा इकोइ खुदिंगमकना थौदांग लोमिनरसि हाइना फोंदोरखि मेजर खुल्ड लेबा मणिपुर प्रेस क्लब की बिल्डिंग असी काथोक कासिन तौबदा अहल ओइरबसिंगदा खुदोंग चादबा कया मायोक्नदुना लेरखिबा अदु हौखिबा था खरगी ममांगदा थांगमैबन AC की MLA जॉय किसना मयामना थेंगनरिबा खुदोंग चादबसिंग अदु कोहन्नबगिदमक्ता महाकना प्रेस क्लब की बिल्डिंग असिदा लीफ अमा पानलगने हाइना थाजबा पीखिबगी मतुंग इना ngasi क्लब असिदा लीफ अमा हापननबगिदमक्ता जत्रा होनख्रे ngasi jatra hunbagi thorum aduda all manipur working journalist union editor guilds manipur amadi amjugi members sing yauna chatnavi patung inna laison tinson torba matungda MLA joy kisan jatra hunki thorum asiga mari lenan MLA joy kisan phongdo kibada ngasi mahangna media ki miyoi sing amadi club asida lakliba miyoi sing gidamakta miyoi nipan chanba live ama habliba asina hana थेंगनरंबा खुदुंग चादबसिंग अदु खरदा ओइरबसु कोकन मंगमलगनि हाइकी महांगना मखाता अदुना हाइकिबदा लमदमसिदा अथुब मतमदा भारत की प्राइम मिनिस्टर नरेंद्र मोदी लाकनी हाइबगी थाजबलै महाक लाकलबदी मणिपुर दा हानगुम तंगदु लैताबा फिबम अदु हंजिनबा होनरकनी हाइबसु थाजै लोइनना मीडिया की मियोइ सिंगसु लमदम असिदा तंगदु लैताबा हंजिलकनबा होनबदा अचुंबा असिंगबा पाउ पीदना अमदी शांति की पाउजेल पीबदा अचौबा मतेंग पांगबियु सोशल मीडिया सिंगदा कम्युनल ओइबा पोस्ट कया तौनदुना
lamdam asida leminariba furuk masel gi marakta communal irang thoknanaba hotnabiganu loinana lamdam asigi law makers singnasu masa masa gi interest da aranba propaganda kaya sagatuna leminariba furuk masel gi marakta nungsinadaba honaba asi tawbiganu aikhoi puna hotnaminaduna lamdam asida hanagum tangdu leitana leiba phibam adu hanjillaknaba hotnaminasi hainasu fogdoki lan na kasuma fa ko ko so lekti lan maksunati ko into si hata sing shanghai da ai sama ka ai miam gi simboli ba aduga constitution gi makada lo maker oi ba lo maker oi ning basing sina mission praja sing se ai gi vote bank sagana ko hana bada lan scatter ga community no hana na region basing su oh Constitution की करीबा लो थुगाइबा आइन थुगाइबा थौ तोक्टाली Constitution पीबा राइट टू सी नरगा लो दु इन्फोर्स रगा मोशी कर तो बतना फाइ बेस हुइनी आई इपुर की मांग हेरो सानो बनाबदा आई वोट बैंक सानो Department of Science and Technology na sinduna numit ni wangthokadaba Infotech Phase listing ani kungamanga ngasi tail pataleba Manipur Science Center da hongdokre thormaduda Additional Chief Secretary Finance ki Vivek Kumar Devagan IAS Secretary DIT TH Kiran Kumar IAS Nilit ki Executive Director Professor Dr. Yumnam Jayant Singh amadi Science and Technology ki Secretary Kengu Juringla IAS na charuk yaduna hodoki namit humni chon pangthokadawa event asida young innovative idea challenge sport painting competition robot design exhibition chingba sing puthoktuna utkani hari event asida punna miyoi nifugama thoina participation oina register tawraktuna miyoi contract khangal aba matungda tongan ba stall sing hangduna puthokani Thoromasiga Mari Lenana Joint Secretary Science and Technology ki Joint Secretary Akam Sasina Fondo Kibada Department Asina Sinduna Fangtok Liba Infotech Phase Asi Maru Ena Horik Liba Young Innovative Oiba Mahirui Singh Asigi Platform Ama Pina Nabahonabani Masidagi Kangal Awa Innovator Singh da Manipur Technology Innovation Hub na Makoibu Mentor Togani Hari Event asida hangliba stall sing asida local git sinjak sing karamna sustainable oina sizinagade hive sing suk yauri hari Sigi 3-day gi Innotech Fest si akoina young researchers young students innovators mayambu platform ma koina provide tawjaban Sigi 3-day event sida akoina innovative idea challenge sport Makatar Pasiri National Memory International Pau Simon Pijari Pahalgam terror attack Mari Lenana Handak India Amasung Pakistan Leva Anigi Marakta Sonakiba Lan Aduda Indiana Brahmos missile Sizinaduna Landa Kiba Aduda Paksana among Atatu Ankraba Matunda Hauzik India the Ladiba Brahmos missile Asidagi Hiena Matik Maya Leva Brahmos hypersonic missile Amashananaba India Amadi Russia Puna Thorang Paikat Krehari Report asigi matungina India da leiba Brahmos haina khangnariba missile asi malengi khwaidigi matik mayai leiba missile singi manungda amani loinana handak Russia amadi India na punna sagadoriba Brahmos hypersonic missile asi Russia na sajaba khwaidigi advanced oire haina longnariba air defense system S500 na fawba ngakthokpa ngamloi haina su report asina makata na phongdoklei Anbayabadi India ki maming leiraba Brahmos missile si Malem gi atei lebak kayana leinaba demand tawribani Security ga kanba operation kayana maram oidana law na thingkraba Maoist ke maikaidagi chahi khara asida amang ata thoklei haina Yazakhibaga loinana makha tarakpada matamga chunaba gorilla war chatharagani loinana miyambu mobilization tobagi thabak thorom pakthok sauthokani haina phongdokre mamang thagi kungohumdoida lamai kungani panba Central Committee of the CPI Maoist na thokiba cheron aduda chahi khara asida Maoist sahunga yankhege tare shikre madugi manungda saruk ayambadi security force ka nungmai kapnabada sekhibani hari
मे थादा पार्टी अदुगे जनरल सेक्रेटरी नम्बला केसबा राव सिबदा यावखी महांगना लेरिंगेदा पॉलिटिशियन अमदी पुलिस पर्सनल सिंगी मथक्ता टारगेट तोवा एटेक कयागी मास्टरमाइंड ओइरमनी महाक लेखिदबा अदुना लुफ असिगी ओइना हानगी फिबमदा हंजिल्लक्नदबा होनबदा अवाबा मोइरी सेंट्रल कमिटी ना थोरकबा चेरोन असिना मखा तारादुना हाइकिबदा मखोगी माइकेदिगी सोथना लेरलिबा अमदी कमिटी के अरोनबा खोंथांग सिंह थबक तौबदा माइ पाकपा ngamdriba asi chumthoktuna gorilla warfare gi kanglon singda ahongba puraknaba honagani haina warep lokre hari US na Taiwan da ahan ba oina khwai digi advance oiraba aircraft ni hainariba F-15EX Eagle 2 deploy tawduna thomkrai masina maram oiduna China amadi Taiwan ga akan balanjau ama thorakadra haibagi mi pai pokle hari pawsna hai malemgi khwai digi sakti leraba leiba amasu oiriba USA na matam pumbada Taiwan gi michang da lepton lakibani करिंबा चाइना ना ताइवान दा लांदा बथोकलबरी USA ना ताइवान दा लानमी अमदी खुलाई क्या मतिंग पांगने हाइना प्रेसिडेंट डोनाल्ड ट्रम्प ना फोंदोखिब लेख्रबनी चाइना ना ताइवान दा लांदारकपा याबगी खुदम संगदम क्या फंखिबना मरम ओइदुना USA तगी मतिक मयाई लेरबा लानगी खुलाई सिंग $1 बिलियन क्या संगना ताइवान ना लेख्रबनी निंगसिंग याबदी ताइवान हारिबा लेबा असे चाइना ना मखोई लेबा की मनुंग चली हाइना मतम क्या गी ममांग दगी हाइदुना लाखिबनी अदुबु ताइवान दी चाइना दगी तोखाइबा लेबा अमनी हाइना लेदिबनी मखातारक पसिदि सानबगी पाउसिंग अमोना पिजरी District Kang Association Jiribamna Sindana Dibong Kunauge Community Hall ge Kang Sangda Kangkhut Taraga Tarukna Saruk Yaduna Sanadiba First Mixed District Kang Tournament Listing ni Kungamanga ge ngasi sanakiba pre-quarter final round match nungtilgi pung ama tabu matamda SAYCA ga Kasar Kangkhut A bu Panjal Taranithoi Tarukta Maithiba Pikre ngasigi match asi N Kiran Singha amadi TH Herojit Singha referee amadi scorer Singhoiki Hayenge pre-quarter final round match nungtilgi pung ama tabu matamda LECA ga MNCB ga sanagani ngasigi match asi SAYCA ga Kasar Kangkhut A Kangkhut anina sanaki SACA na tos ngamduna kang maikei khanki aduga Kasar Kangkhut A na kang kapahoduna kang sanabhoki Kangkhut animak kang fazina sanaki ahanba hap mamangda Kasar Kangkhut A na SAC Ebu Panjal Manga Marida Mangjil Thaduna Saki Ani Subha Matungda Kangkhut Animak Kang Kana Kapnaki Adabu Apibu Matamda SAYCA na Kasar Kangkhut Ebu Panjal Tarani Twitarukta Maitiba Piki DYA elang khang popina sindana pangthuk liva let L Sana Memorial 9 Men Often Aside Football Tournament asigi ngasi sanakiba ani suba semi final match da Imoinu Boarding FC na TUC Thongjaubu ahum anida maitiba pikre match asigi oina Imoinu FC gi goal singadu amujau jersey number 5 na match ki tarahumde suba minute da goal ama Ton jersey number Taragama Fana match ki Taramapan Suba Minita goal ama Amadi Roger jersey number Tarana match ki Kuntraga Nitui Suba Minita goal ama Chanki Aduga TUC Thongjaugi oina goal singadu Dayananda jersey number Nifana match ki Taramanga Suba Minita goal ama Aduga Ita jersey number 10 na match ki Kuntraga Manga Suba Minita goal ama Chanki Tournament asigi final match da Wangkem FC Ilangkhang Pokpi amadi Imoinu Boarding FC Thongauzam thengnaragani Loshilapra maroi pausing amani pijari Tang kunga mathoi hogodoriba parliament mi formasida representative singna Manipur gi issue mayek sengna puthokadabani haina Maheshwar Thongauzamna phongdokre
Mitay bu SD list chalhanaba amasung lamdam masida illegal immigrants sing takthokinanaba MMTU na campaign chatharagani hari. Kuki singna naga area da lambi semjil lakpagi mayokta ngasi ahing nungyai dagi kauriba ban mapung phana sobat piu haina Foothills Naga Coordination Committee na phongdorali. August thada popular government ama lak lagani haina MLA Saik Nurul Hassan na phongdokrai. Amadi Manipur da mahu sagum ing tapa hanjin ringeda census to buyaroi Jitendra Ningomba. Ngasih kita di matang semua Mami TV na sandok sa Mami TV Prime Time sing losin jari, yang tabi punong po Amarjit THOKCHOM na makan krom jari.